Manipur Top Channel dagi video amta update tawjage kasi ayuk fongbasi fongda December gi tang 13 da performance ta yenglaga minister reshuffle tawraba yai sahi ani makai helaklaba BJP na lusingba laingak asigi minister reshuffle gi wafam lakhiba du minister singi performance ta yenglaga minister reshuffle asi pangthoklaba yari reshuffle asi lakliba January gi angan ba sarukta pangthoklagani haina minister tanariba singi maikai digi thajaba phongdorakli paw asina makha taraduna sungsina ba laingak asi da yauriba minister oihaudaba MLA singna minister reshuffle tawnaba demand tawduna lakhibane loinana MLA taraga nipana handak sathakiba Manipur Legislative Assembly gi ahouba mifam adu boycott tawduna makhoi gi demand adu taksinkhibane MLA singi demand adu BJP gi national leader singna haksina lauduna prime minister amasung party gi national president su khangan khrabanina reshuffle asi party gi national leader singna ayaba piraktuna lairabane Prime Minister Narendra Modi na minister singi performance asi kupna monitor tawduna lakpaga loinana center na thadakhiba scheme sing miyam da mapung phana yaholibra yahondabra haibadu yengsilli maram asina reshuffle tawba asi minister singi performance ta yengla pangthoklaba yai haina source asina phongdorakli